ꯐꯂꯥ ꯑꯣꯟꯕꯗ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯕꯤꯗꯕꯗ ꯑꯗꯨꯒꯤꯅꯦꯕ ꯅꯨꯄꯥ ꯐꯠꯇ꯭ꯔꯤꯁꯦ ꯐꯨꯔꯤꯠ ꯇꯣꯝꯅꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯕ꯭ꯂꯣꯒꯁꯨ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯆꯥꯕ ꯊꯛꯄꯁꯨ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯩꯇꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯂꯥꯛꯄꯅꯦ ꯁꯤꯗꯒꯤ ꯏꯆꯦ ꯃꯤꯔꯥꯒꯤ ꯗꯨꯀꯥꯟꯗ ꯆꯪꯉꯛꯄ ꯑꯁꯤꯗꯩꯁꯤꯒ ꯁꯦꯜꯋꯥꯔ ꯁꯨꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯈꯨꯌꯥꯝ ꯑꯃꯅꯦ ꯂꯩꯔꯝꯃꯤꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯁꯤꯅ ꯑꯗꯨꯝ ꯕ꯭ꯂꯣꯒ ꯑꯃ ꯑꯣꯏꯈ꯭ꯔꯗꯤ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯩꯇ꯭ꯔꯕꯀꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯨꯅꯦ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯀꯛꯊꯠ ꯈꯣꯠꯇꯠ ꯇꯧꯕꯗ ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯔꯥꯅ ꯑꯣꯜ ꯚꯤꯗꯤꯑꯣꯒꯩ ꯂꯣꯏ ꯆꯠꯈ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯆꯦ ꯃꯤꯔꯥ ꯗꯨꯀꯥꯟꯗꯒꯤ ꯁꯨꯠꯁꯤꯡ ꯑꯃꯇ ꯌꯦꯡꯍꯜꯂꯛꯀꯦꯕ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯃꯤꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯦꯜꯋꯔꯗꯣ ꯁꯤꯒ ꯂꯩꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯤꯗꯁꯨ ꯑꯦꯛꯁꯦꯜ ꯀꯩ ꯍꯥꯏꯕ ꯃꯦꯗꯤꯌꯝ ꯂꯥꯔꯖ ꯑꯦꯛꯁꯦꯜ ꯗꯕꯜ ꯑꯦꯛꯁꯦꯜ ꯂꯣꯏꯅ ꯂꯩꯀꯣ ꯑꯁꯤꯒ ꯑꯃ ꯂꯩꯔꯦ ꯀꯣꯇꯣꯟꯅꯤ ꯄꯤꯌꯣꯔ ꯀꯣꯇꯣꯟꯅꯤ ꯑꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯑꯃ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯃꯆꯨꯁꯦ ꯗꯤꯖꯥꯏꯟꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯑꯍꯨꯝ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯩ ꯃꯈꯥꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯍꯟꯕꯗꯣ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯦꯡꯍꯟꯕꯅ ꯃꯌꯦꯛꯁꯦ ꯁꯦꯡꯕ ꯍꯦꯜꯂꯦ ꯗꯤꯖꯥꯏꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯨꯠ ꯀꯔꯕꯥꯔ ꯇꯧꯔꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤ 이나와봐. 라크리 하이라고 가이드 나왔더니. 어쩌니까 라크도 뭐 어쩌니 오hen치나. 뭐해봐. 보이. 장난해. 장난해 저기 누구 오래. 하이 하이는 로이오래. ꯆꯪꯉꯣ ꯏꯆꯦ ꯑꯩꯅ ꯆꯠꯂꯒ ꯗꯨꯀꯥꯟ ꯆꯪꯉꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯒꯅꯦ ꯑꯩ ꯇꯟꯅ ꯆꯪꯉꯝꯗ꯭ꯔꯕꯅꯤ 너 시간이나 미기야. ꯏꯆꯦ ꯃꯥꯒꯤ ꯑꯃꯅꯤꯅꯦꯁꯦ ꯃꯥꯏ ꯂꯣꯟꯊꯣꯟ ꯍꯣꯏ ꯕꯦꯂꯦꯡ ꯀꯅꯥꯗ ꯄꯤꯗꯣꯏ ꯄꯩꯁꯥꯗꯨ ꯆꯥꯝꯕꯅꯤꯅꯅꯦ. ꯍꯣꯏ ꯄꯤꯗꯣꯏꯅꯣ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯉ. ꯑꯗꯨꯅꯅꯦ ꯅꯉꯣꯟꯗ ꯃꯅꯝ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯦ ꯄꯩꯁꯥ ꯄꯥꯝꯗꯕ ꯃꯤ ꯂꯩꯇꯦ ꯗꯨꯅꯤꯌꯥꯗ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯃꯥ ꯁꯦꯜꯋꯥꯔ ꯁꯨꯠꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤꯅꯦ ꯁꯤ ꯑꯃꯁꯨ ꯂꯩꯔꯦ ꯍꯣꯏ ꯃꯤꯔꯥꯗꯣ ꯇꯥꯡ 13ꯗ ꯄꯤꯖꯒꯗ꯭ꯔꯥ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯍꯥꯏꯔꯕꯅꯦ ꯑꯣ ꯑꯗꯨꯏꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏꯕ ꯏꯆꯦ ꯃꯤꯔꯥ ꯐꯖꯕ ꯂꯥꯛꯄ꯭ꯔꯥꯕ ꯑꯗꯨ ꯁꯦꯜꯋꯥꯔꯁꯤꯔꯣ ꯁꯤꯅꯤ ꯀꯣꯇꯣꯟ ꯉꯥꯛꯇꯅꯦ ꯑꯅꯧꯕ ꯀꯣꯇꯣꯟ ꯂꯥꯛꯏꯅꯦ ꯉꯥꯛꯇꯔꯣ ꯃꯊꯛꯀꯤ ꯑꯉꯧꯕ ꯆꯥꯠꯇꯤꯁꯤꯅ ꯑꯍꯣꯡꯕꯗ ꯑꯇꯨꯕꯅꯦ ꯑꯁꯤꯅꯅꯦ ꯑꯦꯛꯁꯦꯜ ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯧꯕꯅꯤ ꯏꯆꯦ ꯍꯋꯥꯏꯖꯥꯔ ꯌꯥꯎꯔꯛꯄꯅꯤ ꯅꯪꯒꯤ ꯑꯥꯗ ꯃꯝꯃꯤꯔꯣ ꯑꯥꯒꯤꯗꯣ ꯁꯂꯠꯇꯥꯒꯤ ꯌꯦꯡꯒꯤ ꯃꯊꯛꯀꯤꯗꯣ ꯄꯤꯔꯛꯇꯦꯅꯦ. ꯀꯩ ꯍꯥꯏꯅꯣꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯦꯜꯋꯥꯔ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯑꯗꯨꯅꯤꯅꯦ ꯅꯥꯒꯅꯤꯗꯣ. ꯂꯣꯏ ꯂꯩꯇ꯭ꯔꯤ. ꯑꯁꯤꯒꯤꯁꯦ ꯑꯅꯤ ꯂꯥꯛꯏꯀꯣ ꯑꯁꯤ ꯑꯩꯒꯤ ꯑꯃ ꯂꯩ ꯁꯤꯐꯧ ꯌꯥꯎꯅꯤꯡꯗꯦ ꯀꯨꯝꯕꯩ ꯀꯔꯕꯥꯔꯗ ꯑꯁꯤꯒ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯁꯤ ꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯦꯜꯋꯥꯔꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯛꯏꯀꯣ ꯑꯗꯒꯤ ꯑꯁꯤꯒ ꯑꯃꯁꯨ ꯂꯩꯔꯦꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒ ꯁꯤꯅꯤ ꯀꯩꯅꯣꯔꯣ ꯆꯨꯅꯤ ꯁꯦꯠ ꯁꯦꯠꯂꯕ ꯆꯨꯅꯤ ꯁꯦꯠꯅꯤ ꯏꯆꯦ ꯆꯥꯎꯕꯅꯦ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯒꯁꯨ ꯂꯩꯔꯦ ꯁꯤꯃꯁꯨ ꯂꯩꯔꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯩ ꯑꯩ ꯃꯆꯨ ꯑꯃ ꯃꯔꯥꯛꯁꯦ ꯈꯔ ꯄꯥꯝꯒꯜꯂꯤ ꯑꯃ ꯃꯔꯥꯛ ꯁꯦꯠꯄꯗꯗꯤ ꯃꯟꯒꯟꯕ ꯐꯤꯗꯤ ꯁꯤꯅꯤꯗ ꯐꯤꯗꯤ ꯍꯥꯟꯅꯒꯤ ꯐꯤꯔꯣꯟꯅꯤ ꯁꯤꯒ ꯑꯃꯁꯨ ꯂꯩꯔꯦ ꯐꯤ ꯐꯩꯌꯦ ꯁꯤꯁꯦ ꯌꯥꯝ ꯏꯆꯦ ꯃꯤꯔꯥꯒꯤ ꯐꯤꯉꯩ ꯑꯩꯅ ꯁꯤꯒ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯅ ꯊꯝꯕꯤꯌꯦ ꯑꯩꯉꯣꯟꯗꯗꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯈꯨꯃꯤꯠ ꯌꯧꯈ꯭ꯔꯦ ꯑꯩꯉꯣꯟꯗꯗꯤ ꯈꯨꯃꯤꯠ ꯌꯧꯈ꯭ꯔꯦ ꯆꯥꯗꯤ ꯆꯥꯅꯦꯕꯀꯣ ꯍꯣꯏ ꯃꯅꯪ ꯈꯥꯒꯤꯁꯦ ꯈꯔ ꯀꯞ ꯇꯥꯕ ꯈꯣꯡꯒ꯭ꯔꯥꯎ ꯎꯔꯔꯣꯏ. ꯀꯥꯒ ꯄꯨꯈꯠꯂꯛꯑꯣ. ꯀꯩ ꯋꯥꯅꯣꯅꯦ ꯌꯥꯝ ꯆꯣꯟꯕ꯭ꯔꯅꯦ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯍꯥꯞꯇꯣꯏꯅꯣ ꯑꯩ ꯃꯐꯝ ꯈꯪꯗꯔꯦ ꯚꯤꯗꯤꯑꯣ ꯍꯥꯞꯐꯝ ꯂꯩꯇ꯭ꯔꯦꯕ ꯑꯩ ꯉꯁꯤ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯐꯅꯦꯛ ꯁꯦꯠꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦꯀꯣ ꯑꯩ ꯃꯥꯁꯦ ꯇꯧ ꯌꯦꯡꯉꯨꯅꯦ ꯁꯤ ꯇꯧ ꯌꯦꯡꯉꯨ ꯐꯅꯦꯛ ꯁꯦꯠꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨꯏꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯎꯁꯪꯒꯤ ꯌꯧꯁꯜꯂꯛꯄꯒꯤ ꯌꯥꯎꯁꯪ ꯃꯄꯥꯟꯒꯤ ꯐꯅꯦꯛ ꯁꯦꯠ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯗꯤ ꯁꯤ ꯄꯥꯝꯈꯤꯗꯣꯏꯅꯤ ꯀꯣꯐꯤ ꯃꯆꯨꯗꯣ
Coffee machuze ai ningo takawda ko cheda pigi. Kaino tani lenin chenga tani. Masina mu sarak che karino tawye sha. Si kai doino sa. Aya maya sidi puthara roi ko. Asiju lenin Yausangi phi mayam lại. Now selor je siga ju lai rami ne. Selor to siga ju lai rami. Duni han. Eche ngi moi lau da bani. Ahawo do du lau doi ba eche nga lai ta bani si. Mayam siga college school ke hek mamang da garden a phajaba ma lei bani aba siga koi se ha koi se jaru pura bazar se kaina la ko da ki aha ke lei ji me ai de sing lei ne ja ta ki a chau ba siga jaru pura bazar se kaina la ko da ki ne siga nga hak lei ba siga su jeng ne chanani khak lei ra Govinda Asi mai ai de sing lei ne nang changui ra ba Thôi, Bia rau ta là có đi côi bây giờ rồi cô. Không sai em sai.จะlấy phải lỡ những lạc lặng. Xong rồi ra rồi. Cái nó mà cha cơ. Lấy mà na kìa. Giá lúc đó bây giờ đã lại nhờ và bây giờ có thể lấy cái lạc của được lấy dầu và ôn là nó chẳng chỉ trong xe nó ôn là cái clipa đấy cái này khơi nó lấy mà không gì cắt sang cái gì video lâu ra đấy chứ đúng mất chưa anh ngang cái đâu Minadi nipa phatte nupi thiraka anda ma ki wakhan on gare phatte mayum ma kai hanna jingak tre kaina mayam haibi ba mayam leyaba ko ado phatta ba su mayam yaurongani adugi marata aphabani pa su mayam yauri ne ba moina phatri ba se kari maram dagi phatri no haida moi ki wakhal ji on han ki bani aba mama amana macha nu pa ani pokpa matamda ani mak nupi thiraka anda macha amagi maudana sana admaina luna tawba amagi maudana Minai di mana hona ba sijina ba aduga wari watai jaha wari tatok tasin tawba matam da su mana nusi jaba mauduga na wari watai jaha tatok tasin tawbina ba aduga amaga mana nusi daba mauduga na mo wari shuna ba ta su maudu lakpa matam da wari do khangde phile pa adu maina tawba da kini aba ko nupa mai gi nupa jing na mo yi wakhan on gri je hambra adane do men oina haijening ba di ko nupa phatri je kari maram da ki phatri na mama na nupa du po iba mama na awang anem khabi Padagini aba phala on bada chamana on bi da bada aduga gini aba nupa phatri se aduna macha ama oigera ani macha ama da budi kesu laira roi ka macha ani oigera ahum oigera mari oigera mana macha do pokthok pata di macha do awang anem khabi gana ba chamana ba mi yeng de yeng bi ba aduga nupa phatte na haira pota ra di adoi nupa do lan na phatri ni aba ko awang anem khabi da ga gi dum mana nusi jaba mi du gana hena nusi lu na to bi ra ba adu mai na to ba ta ra ga di phatta ba do nupa phatta ba do mahausa na dum ta ba ni aba aduga nupa na la le na haiba ya de ba